ꯈꯟꯈꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯟꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯥꯗꯣꯛ ꯕꯦꯞꯇꯤꯁꯠ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥꯒꯤ ꯃꯤꯆꯝ 6ꯀꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯟ ꯕꯥꯏꯐꯩꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ꯫ ꯂꯥꯟꯃꯤꯒꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯁ꯭ꯅꯥꯏꯄꯔ ꯗꯣꯒ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡꯌꯥ ꯆꯤꯡꯈꯥ ꯑꯃꯁꯨꯡ ꯂꯣꯛꯆꯞꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤꯑꯣꯏ 6 ꯑꯗꯨꯒꯤ ꯂꯤꯈꯨꯟ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 6 ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯕꯦꯞꯇꯤꯁꯠ ꯀꯟꯚꯦꯟꯁꯟ, ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯕꯦꯞꯇꯤꯁꯠ ꯆꯔꯆꯦꯁ ꯏꯟ ꯅꯣꯔꯊ-ꯏꯁꯠ ꯏꯟꯗꯤꯌꯥ, ꯑꯦꯁꯤꯌꯥ ꯄꯦꯁꯤꯐꯤꯛ ꯕꯦꯞꯇꯤꯁꯠ ꯐꯦꯗꯦꯔꯦꯁꯟ ꯑꯃꯁꯨꯡ ꯕꯦꯞꯇꯤꯁꯠ ꯋꯥꯔꯜꯗ ꯑꯦꯂꯥꯏꯌꯦꯟꯁ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯦꯞꯇꯤꯁꯠ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯦꯄꯦꯛꯁ ꯕꯣꯗꯤ 10ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯉꯁꯤ ꯁꯦꯅꯥꯄꯇꯤ, ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ, ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯑꯇꯩ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯎꯅꯗꯨꯅ ꯅꯥꯒꯥ 6 ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ-ꯅꯩꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯗꯨꯅ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕ ꯍꯦꯟꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ꯫ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯗꯨꯅ ꯏꯪ-ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯕꯦꯞꯇꯤꯁꯠ ꯆꯔꯆ ꯏꯟ ꯅꯣꯔꯊ-ꯏꯁꯠ ꯏꯟꯗꯤꯌꯥꯒꯤ ꯖꯦꯅꯦꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯦꯚꯔꯦꯟꯗ ꯗꯥꯛꯇꯔ ꯅꯝꯁꯤꯡ ꯑꯥꯔ. ꯃꯔꯛꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯍꯜꯂꯦ꯫ ꯃꯔꯨꯑꯣꯏꯅ ꯐꯥꯖꯤꯟꯈꯤꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯌꯦꯡꯍꯩꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯕꯒ ꯂꯣꯏꯅꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ-ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯥꯡꯂꯨꯞꯀꯤ ꯈꯦꯠꯅꯕ ꯊꯥꯗꯣꯛꯂꯒ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯛꯅꯤꯡ ꯐꯥꯊꯕꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯅꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯦꯞꯇꯤꯁꯠ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤꯁꯤꯡꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯆꯝꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯐꯦꯗꯦꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯆꯝꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ-ꯇꯞꯄ ꯍꯟꯖꯤꯟꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯆꯔꯆ ꯂꯤꯗꯔꯁꯤꯡ ꯄꯨꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯤꯚꯤꯂꯤꯌꯟꯁ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯒꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 15ꯗ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯣꯁꯇꯦꯖ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯔꯆ ꯑꯅꯤꯒꯤ ꯇꯤꯝꯁꯤꯡ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤꯗ ꯆꯠꯇꯨꯅ ꯁ꯭ꯇꯦꯠ ꯍꯣꯜꯗꯔꯁꯤꯡꯒ ꯎꯅꯗꯨꯅ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯊꯝꯂꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯔꯆ ꯑꯅꯤ ꯍꯥꯏꯕꯗꯤ ꯕꯥꯞꯇꯤꯁꯠ ꯆꯔꯆꯦꯁ ꯏꯟ ꯅꯣꯔꯊ-ꯏꯁꯠ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯗꯤ ꯃꯅꯤꯄꯨꯔ ꯕꯥꯞꯇꯤꯁꯠ ꯀꯟꯚꯦꯅꯔꯒꯤ ꯃꯤꯑꯣꯏ 10ꯅ ꯁꯥꯕ ꯗꯦꯂꯤꯒꯦꯁꯟꯁꯤꯡꯗ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ-ꯁꯤꯡꯍꯒ ꯎꯅꯗꯨꯅ ꯆꯔꯆ ꯑꯅꯤ ꯑꯁꯤꯅ ꯂꯧꯈꯠꯀꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯎꯗꯝꯅꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯖꯤꯜꯂꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ-ꯅꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯂꯛꯂꯤꯕ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯀꯥꯡꯄꯣꯛꯄꯤꯗ ꯆꯔꯆ ꯂꯤꯗꯔ 3 ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯥꯡꯇꯦꯛꯇ ꯅꯥꯒꯥ ꯈꯨꯟꯖꯥ ꯑꯃ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯁꯤꯚꯤꯂꯤꯌꯟ ꯄꯨꯟꯅ 39 ꯐꯥꯖꯤꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤ ꯑꯁꯤꯒꯤ ꯐꯥꯖꯤꯟꯈꯤꯕ ꯁꯤꯚꯤꯂꯤꯌꯟ 32 ꯊꯥꯗꯣꯔꯛꯂꯦ ꯑꯗꯨꯒ ꯀꯨꯀꯤ ꯏꯟ ꯄꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯀꯤ ꯁꯤꯚꯤꯂꯤꯌꯟ 14 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯒ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯆꯔꯆ ꯂꯤꯗꯔꯁꯤꯡꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯔꯆ ꯂꯤꯗꯔꯁꯤꯡꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯗꯥꯏꯂꯣꯒ ꯆꯠꯊꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅꯁꯨ ꯁꯧꯒꯠꯂꯤ ꯍꯥꯏꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯆꯔꯆ ꯑꯅꯤ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯇꯨꯅ ꯄꯤꯄꯜꯁ ꯕꯤꯜꯗꯤꯡ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯡꯗ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯀꯗꯧꯔꯤꯕ ꯆꯔꯆ ꯇꯤꯝ ꯑꯁꯤꯅ ꯑꯦꯕ꯭ꯌꯨꯖ ꯇꯧꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯎꯅꯗꯨꯅ ꯀꯣꯟꯗꯣꯂꯦꯟꯁ ꯇꯧꯒꯅꯤ, ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯀꯗꯧꯔꯤꯕ ꯆꯔꯆ ꯇꯤꯝ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯥꯒꯥ ꯆꯔꯆ ꯂꯤꯗꯔꯁꯤꯡ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯍꯣꯁꯇꯦꯖꯒꯤ ꯃꯔꯤ ꯂꯩꯔꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫
Kokomina Tengbankre Gobindas Kontozana Piramba Thazaba Amapawa Tabakta Ontok Pidri Kamjong District Manung Chanba Indo Myanmar Ngamkhaida Tangkhul Naga Furup Khundariba Jet Choro Namli Amadi Wanglimgi Yum Kaya Tha Asigi Tareti Anganba Ayukta Mai Thadok Piramlaba Matu Ngarang Kokomigi Mihotsingna Haktengnana Satuna Acha Thak Amadi Nongmagi Changdaba Yadraba Potlam Sing Kaya Mating Pangkhre Hairi Mai Thabagi Thodok Thokraba Matung Yengsinba Laklamba Home Minister Gobindas Yauna Manipur Lengaki Mihotsingna Thazaba Piramba wasing thabakta onthok pije Manipur gi sidaida ngamkhai ngakliba khunjasing asi Manipuri natrabra haina jet chorogi chairman Injas Konap Ansari na phongdorakli Kokomigi mating pangbagi khongchat asi Meitei ta thokiba thodok asi mangda fawba mangludabani aikhoi ngamkhai da khunda jarabasu India gi citizen amani loinana yumlolnaba Myanmar da leiba miyamga yeknabasu leite Burma gi irang thokpa matamda lanjenarakpasing adugi acha athak piba natana matam kharagi changjafam phawba piramlibani hairi Adubu Meitei ki ayuk pung 3 rom tarakpa aduaida border dagi nongmai kaptuna laklaga landaba haurakibani hairi thodok asi thokpagi makhol tarabasu manak nakna leiba AR gi personnel singna khunjasingi mateng pangkhide haiki Petrol diesel liter da paisa maudra hengatkhre Chayol amagi manungda anirak suba oina petrol amasung diesel gi mamal hengatkhre Oil company singna ngasi phongdorakhibagi matung ina petrol amasung diesel liter da paisa maudra gi sangda hengatle haukiba irai numitasu petrol amani diesel liter amada lupa 3 hengatkibani hairi West Asia da thokliba wathok asina maram oiraga Malemda sungdoktriba thawgi mamal wangkhalakpana maram oiraga petroleum products gi mamal hengalakpani hairi San Diego gi mokta nongmai kapsilakpada miyoi manga sire California da laiba Islamic Center of San Diego da miyoi anina nongmai round kaya marung kapsilakpada Security guard ama yauna miyoi manga sire haina police na phongdokhre San Diego County gi oina khwaidagi chawba Islamic Center aduda khanghodana nongmai kapsalakibana maram oiraga laikhrumdana laiba miyoi singmi paiba poknaki Islamic Center gi manak nakna laiba mahailoisang amagi pikliba angangsing sumi paiduna chenthoknarakhi hairi laibak phawdagi thodok aduda mahairoi amata asok apan nanghodre mokta nongmai kapsilakpani haiba masagi chahi 13 amadi 14 suraba miyoi anisu thodok aduda laikhidre haina San Diego gi police chief Kotwal na phongdoki CSO Singna Kamjong District ki mai thagraba khul ahumgi khunja singa unakre external aggression makha chathaba ngamdanaba IRB thamgadabani asang kasar haukiba me tareta Indo Myanmar border gi paring da lairiba Kamjong District ki namli wangli amasung jet chero gi tumna mai tharamlaba khulsing adugi phibam ngarang CSO team ama hakthengna na yengsinkhre khongchat aduga mari leinana makhoina thengnariba awaba sing aduda su saruk yaminakre khongchat aduda tongan ba CSO singi mihu sing intellectual sing tangkhul leader yauna maru oiba mioi kayana saruk yaki team aduna awaba tarba khulsing adugi miyam da relief material sing yenthoki loinana thodok aduda amangata thokiba sing adugi ground report amasu collection tauki khongchat aduga mari leinana kaka grade center da pangthokiba paugi mifom amada social activist amasu oriba Indigenous People Forum Manipur gi chief advisor asang kasar na haikibada thodok adu external aggression amani mafom aduda makhata na foreign militant sing external aggression chathaba ngamdanaba lengaki maikeidagi IRB natraga Manipur Rifles battalion ama thamgadabani haiki mayum makai mai thadokraba sing adugi damak lengakna akhanana midyeng sangduna nauna mayum makai saba yauna khulda lehannabagi thabak sing paikhatkadabani awaba taraba sing adugi damakta lengaki maikeidagi hojik phawba action lokhattabasi akanba maongda condemn tawi haiki attack asi foreign aggression ni haibada karimata chingnaningai leite haina su phongdoki Chemist na hayang strike tawgadori All India Organization of Chemists and Druggists na hayang laibaki mofam sinba thungna khongjang changsingani haina lauthokre online gi khothangda hidak langthak yonbagi thong satharakpa amasung e-pharmacy platform kaya hangdoktuna ataba mamalda hidak yolakpagi thong yaningdaba phongdoktuna khongjang asi changsingedabani hairi khongjang asigi saruk ama oina laibaki mafam pumnamakta hayang pharmacy medical store amadi wholesale da hidak yoliba dukan pumnamak thongron gadawri kanglo laitaba maongda miyoi kharana online da hidak langthak yolakpana hanadagi pharmacy amasung hidak langthak yonbagi sinphamda laijariba miyoi singda achauba saitheng ama pirakle laingangna handakta thokiba notification ani na tongan ba e-pharmacy platform hangdoknabagi ayaba phikibagi thong adu All India Organization of Chemists and Druggists na akanba maongda yaningdaba phongdorakli
E-pharmacy platformsingna ataba mamalda wakhal khudingmaki hidak langtaksing yonbagi thong chatharakpana chemist amasung druggistingda achauba chaitheng ama pire haiki athoba matamda lengakna e-pharmacy platformsing thinjingadabani haina supanki E-Seba launch tawgrabasu certificate piba lepkibana mahairosing awaba mayoknare Manipur lengaki Department of Information and Technology DIT na houkhre May taraga mathoida state asigi miyam na maru oina mahairosing singi tongan ba hiram singda changnaba yadaba certificate sing online gi khuthangda lawba yanaba launch tawkhiba E-Seba Manipur portal ngasi phawba certificate generate tawba yadaba na maram oiraga mahairosingda khamthengna khudongsadaba mayokna hanle hairi chaliba sahi asigi oina tongan ba coursing da mingchanaba from thazilaba matam asida nauna launch tawkhiba E-Seba portal haiba digital platform asida makhal amatagi certificate generate tawba yadaba amadi anawa platform asi launch tawre haiduna hanagi leizaramba e-service Manipur portal adusu service tawba yadaba na maram oiraga mahairosingda OVC certificate domain sign certificate permanent residence certificate income certificate amadi birth certificate tanabada khudongsadaba asi mayokna hanbani hairi anawa portal asi launch tawkraba matungda online da apply tawkhiba certificate amatang asi fawba generate tawba yadana leiri hairi amarom da lengaki maikeidagi hanna yanaduna leiriba e-service Manipur portal asizu amuk yahanabagi thodang tawbasu leptri online gi khuthangda darkar leiba certificate sing matam changdana sel iting tingdana amadi pangal wadana laina phangnabani haiduna lengangna paikhalakliba thawrang asi miyam da hena wahannaba thawrang oihalle haina supongdoki OVC natraga atei domain sile PRC income certificate na chingba launa ba honabada mandatory ni haiduna lawgi khasna chahi khudingi thihanba municipality gi manungda leiba mahairosing singi birth certificate lawbada anawba chatna pathap kaya hapchilakpana amuka hena awaba oyanle haiki Bharat ki manungda Manipur asi culture and heritage khwaidagi hena marang kaina leiba state amani Manipur lengaki assistant chief secretary gi thopuriba Anurag Baspai na hairi Manipur asi leba asi gi manungda culture and heritage khwaidagi hena marang kaina leijaba state amani mahangna hai nongna inkhalakliba textile entrepreneur ni niyam chumna luchingbiduna sengbat piba mathau tai Manipur da sajaba amadi puthokpa textile gi polam sing malem gi thakta pukhatuna yokhatpa tangai fade wafom asi Manipur expert action plan gi tangda ngasi khana neinaba mifam amada Ifal Hotel Classic Grande gi Imperial Hall da pangthokpa thoramda Assistant Chief Secretary Anurag Baspai na phongdoraki Jennifer gi khongjang handokre CM gi pukning chingsinkhre lamdam asida tholibai irang chahi ahum mapung chapchana faba numit houkhre megi tang ahum dagi chara henbagi khongjang changsinduna lakhibi uripok mayai lekai dagi Jennifer khaidem gi khongjang handokre hairi Lengakta Kapsinkhre memorandum thabakta onthoroknaba Jennifer Khaidemna Chief Minister gi pukning su singsinkhi ngasi uripok apunba loop uripok nupi apunba loop amadi Jennifer Khaidem yauna Manipur Place Club da pangthokhiba pawgi mifam amada uripok apunba loop ki General Secretary Samom Rudrana hai Jennifer Khaidemna sangsiliba khongjang asi mahak masagi fibam soksilakpana maram oiraga ngarang loop ani gi thomi singna chara henbagi khongjang asi lepinaba haizaki ngasi Jennifer Khaidemna lengakta pisiliba memorandum sing asi thabakta onthoroktaba tarabadi makhal makha kaya gi khongjang sangsilakani haina phongdokki chara henbagi khongjang sangsilakiba Jennifer Khaidem gi maikeidagi mahak asi pisiliba memorandum asi paliba dibansing athuba matamda thabak oina onthokpinaba Chief Minister gi pukning singsinkhi tarukni akhoi watise aduga hojisina moina hairise khangde akhoi da leite akhoi phadi ngasi ayuk ta sunoi uredana noi mai machin thi do akhoi da chap chaba proof leye akhoi da chap chaba proof leye habdi moi sina phabane habdi chap chabi proof leye ba akhoi gi government leye akhoi gi army sing central force state force mayam leye adagi akhoi gi ahan sing mayam leibani na moina yana ba phaba production ona ai khanga da lebi ne ko ai akhoi su khana ba mayam leye ko isin no kuki sing so ai gi marup sing so mayam leye aduga ai asiguma yamna kano nungai da ba wa phai so haining de adubo asidadi moina khangna moina tauna taude phar de hai sibu kari no ba aduga akhoi government side ki kari response lake hoji phaba kari lake ba aduga kuki sin no sing noi bu Christian ne hai dai noi bu Christian ne hai dai noi Christian ne hala moi adu asiguma thodo asiguma thabak tawe sibu Christian ki thabak no we condemn the kidnapping of innocent civilians we